ngasi phongkiba tungan tungan Manipuri siphungsingdagi maroibi ipausing myamna thamjagi ahanbada World Cup Group Haista Portugal nungai thoknu leiba phangloidori Ronaldo Chakhao Nungaitabadagi training Yaokhidre English aniga kungani thoi FIFA World Cup haugadaba nongmanin de ngaisilaglaga loidana saruk yariba timpunamak sahi mari mari leibaga pangthokpa asob sanabagi kumai sigidama makhoi sem sabagi thabak ayogi thakta lainakre Christiano Ronaldo na lusingba star player singna yomlaba Portugal asi group haista favorite ni adubu group asi Uruguay South Korea amasung Ghana makhoi loinamangna competition asibu hena pakthok sakthona bo honarakadaba oibana mi amakhaktangna sienba lamjelama haibadudi oirakloi Portugal na makhoi aroiba group game South Korea ga sanatringai mamangda Ghana ga lamba tawnaduna November 13 da captain oigani aduga mathangda Uruguay ga thenagani English singaniga taragani pangi edition da Portugal Uruguay gi makutta aniyamata maithibadigi round of 16 da lehokhi amadi English singaniga taraga marida Brazil da pangtokiba Portugal na Ghana gi mathakta aniyamada mai pakpa phangjakhraba group stage ta lehobagi khuthi banangki maithi banangki bagi matamasi asum pakhalakpada South Korea na makhoi puari oi horaba mai pakpa English sing anida phangnabagi lambi amada sanction ki bada Portugal gi mathakta thajadana mai pakpa amagi phangbagi nungai ba phangjakhi English sing aniga taraga taruk European champion gi oinadi makhoi gi thajabasi superstar Ronaldo gi phanglibani Say Kuntraga Tret Par Manchester United ki striker si handa season da Eric Ten Heki Makada Arepa Laina Sanana Honavada Awaba Mayonaki Amasum TV the Toktuna Wangang but the club Asibu say Mangang but Okraba Matundagidi Red Devils Kitamak Makatana Sanagada Mandre Adubuma si international level da Portugal Gidamakadi Kwaiti Pavani Havada Yeninga Leti Diogo Jota si head coach Fernando Santos ki oinadi forward line da asob mangjaba mani adubu Rafael Leona Liverpool forward asigi yauroroidaba sida hanghauriba maruiba mafamasi mensilagani AC Milan gi star player oina launariba Leona kuidriba sahi kharasida position asida masak thokna sanarakre midfielder da Bernardo Silva amasum Bruno Fernandes na mafam amadagi amada question chelaga sanabagi thauna lairi aduga Pepe amasum Ruben Dias anigi marakta leiba partnership asidi matam punamakta back ta lengdana laigani aduga full back Joe Cancelo na flat lak ball sing thatuna opposition ki midfield yona pikhat khigani aduga defensive side su mateng pangsingani Ronaldo na Euro 2024 fawba maki leiba ki dam makhatana sananingbi apam lei haibedu mayek sena khankhre adu maki leidiba condition asida yengluragadi masina World Cup launaba maki aroiba khudong sabu oirabe Portugal gi khwaidigi sawba akibigi matangda khannarakpadadi Uruguay na oiri makoina viral sakhiba ningthijana sem sariba video amada makoigi nupa kungatarukki squad lakhoktuna match hanadringai mamangsta punamaki miyeng singsinki adubo anirakhanna world champion oikraba South Americans rivalry Luis Suarez Edinson Cavani Diego Godin Fernandes Muslera amasum Martin Sesseris ki oina aroiba World Cup sanabu oiraba yariba asida Pista tholakpad hiana mathau kankhat hanba darkar hoiri qualifying campaign da sona sanaba horakhiba Uruguay na Oscar Tepres ka mari tatnaraga mahaki mahuta Diego Alonso bu coach hapa uba phangnakhi madurigi kaina thangna timasi asuma maikai da sanglakhi masak nairab striker ani Suarez amasum Cavani yawbugo loidana La Celestina hawkiba sei tarasida masak thoklaba excitement khara phangmangamkhre Cavani masum Suarez na makoigi career sing loisilakpagi maikeda sangsilakpa oibana Alonso na hojiksu Darwin Nunes-bu mahaki sijinagadaba sanaroi singi marakta yawhanduna thamli Premier League ta mawong tana sanakhidrebasu sei 13 pharab Liverpool player asina World Cup ki suti thadringai mamangda Southampton gi mayokta sanakhiba maki aroiba game da goal ani sandunu maki thajabudu hengaranki sei 13 pharaba Federico Valverde yoinadi sanaroi si Real Madrid ta yamna fazana sanari amasum Carlo Ancelotti gi makhada marueba khulai oiba ngamlakli
World Cup asi midfielder asigidamaktadi maki asoba game sanaba ngambagi lairiba stage adu hena session hananaba sanagi masugumlaba khudung saba mani Portugal amasum Uruguay yauriba sina South Korea gi tungi lambida akaiba mapiraklaba yaya amadi head coach Paulo Bento amasum star player Son Hangmin haujikti makhoi luraba sangyeng ama nanthokpa ngami haibigi praman pibatai Son maida asokpa ama leibadagi surgery tokhiba matamduda South Korea gi matangna wangkya hangnagadabagi omlaga laikhi adubu Tottenham spur forward asina Qatar gi damak maki fit oibigi wadoldu social media ra thagalakpadagi thawai wanarambadu koknaki makhoi mental strength ki maramda thoidokna khangdaraba South Korea na marakta asogbu team maithiba ngambagi masana khanakre singthane oibadi makhoi defending champion Germany bu English ngani ga taragani pan World Cup ta ani 0 ta maithiba pikibaduni South Korea gi oina Ghana gi mayokta sanagadaba ani super group fixer asidi mai paktaba suya yadaba game amani aduga African side asisu masiga sa manana khalakani English ngani ga taragani pan tournament gi dama qualify oiba ngamhaudrab matungda Black Stars na World Cup stage ta makhoi gi amuk halakpa phangbagi harauna laidi masum thajadaba punamak maithiba piramna miyeng thamli squad asida sindana wa thaudang pangthokpa ngamba experience amadi talents lairaba players sing yauri asumba lambi thi duna sangsindana bambasum team da makhoina Qatar da posak sing phangna ba hona ba darka uriba masana masabu thajaba lehenba haibududi coach Octowa dogi thaudang oigani hanasu pausna phongdorakli masang oiriba mana Ronaldo Chakhao Nungaitabadagi training Yaokhidre hadi Christiano Ronaldo Chakhao Nungaitaba malaiba maramna Portugal ga satakhiba training session ama Yaokhidre amasum Nungaitabaduna makpu Nigeria ga sanagadaba World Cup warm up match amadagi laukthokre haina team na phongdokre Portugal na Qatar da paidringa gi mangoina Nigeria ga lamba tawduna Lisbon ngasi sananaba schedule semkhibani amadi coach Fernando Santos na Ronaldo game asida yauroi hainasu phongdorakre haidi Ronaldo gi World Cup asida sem sarakpadu TV interview amagi saruk maset ama thadurakraba matungda langtakna ba pohanduna laidi madugi interview duda superstar sina Manchester United na Mirai bire haina pukningda phawi amasu manager Eric Ten hekpu ikai khumnadi haina su phongdokhibani Portugal gi World Cup ta sanagadaba opening group hais game adu November 19 da Ghana gi mayuktani South Korea amasum Uruguay su group asida yauri haina su pausna bakhata ra phongdorakli tentangna atope headlines ang danga mayamna thamjaramge Bayern Munich na Qatar da anobu World Cup record thamli German champions Bayern Munich na Qatar thas ki kundagi haugaduriba FIFA World Cup kidama sanaroi taragate puthoktura anabu World Cup record ama thamkre hanisu pawmana pali player taragate isina tuwan team nipan gi jersey lilaga sanagani Bavarians club asina mamangi record holder Premier League side Manchester City English singani taragani panasu South Koreans Seoul Army Club 1954 dagi mang thaba ngamle Panbayab di club level gitu mani masina mata matu da player taraga truk toki bani hanisu paus na makatarakli ado hausuko na di miyam paus su matanga su lusinjarage masu miyam pun anau update ngaminasi